ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯥꯏꯕꯒꯤ ꯁꯔꯨ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯤ ꯋꯥꯅ ꯍꯧꯔꯛꯂꯕ ꯒꯨꯁꯟꯅ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯒ ꯇꯥꯟꯅꯔꯒ ꯅꯨꯡꯉꯥꯏꯒꯅꯤ ꯈꯟꯗꯨꯅ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯕ ꯑꯃꯗꯤ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯅ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯛꯈꯤꯗꯕ ꯑꯃꯗꯤ ꯃꯇꯨꯡꯒꯤ ꯅꯣꯡꯉꯥꯟꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯒꯣꯁꯤꯟꯅ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯒꯤ ꯃꯅꯥꯛꯇ ꯃꯥꯅ ꯄꯥꯝꯖꯕ ꯍꯤꯗꯥꯛ ꯃꯅꯥ ꯄꯨꯔꯛꯇꯨꯅ ꯃꯉꯣꯟꯗ ꯀꯠꯄꯗꯒꯤ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯅ ꯒꯣꯁꯤꯟꯕꯨ मागी गंजा थफम ओरिबा अपल अदोमदा चटननबा हाइदुना मबानी चटमिन्नखिबगी बतांग अदु मयामना ताबिख्रि मसिगी मखा चथरक वरी परिंगदा करी कमदौरिबनु हाइबदु मयाम पुन्ना अमुक तामिन्नरसी मतौ असुमना गोसिन अमदी अमाइबा निमाइचान मखोय अनि वापल लोमदा लाक्लै वापल मफम अदु यौरदुना मखोय अनि फमिन्नरी मदुदा अमाइबा निमाइचानना माना पाइरिबा गंजा अदो मखुबाक्ता तकना तकना अदो इबुंगो नंगना हारिबा मंत्र लौबगी वाफम अदुदी माइबा तंबा मीसिंगना लौनै अदुगा नंगदी माइबा सु नत्ते मसिगी सु मथक्ता नंगदी यामना ngangnidо करिगिनोने नंगना मंत्र हाइबा पामलिबसिबो नंगी सन सेनबदा लाई उनदनबा हाइबदुबुदी आई जंत्र अमा सिबिगे अदुना अदुम यागनिको इपु आई किसे करी हाइगदबनो खंद्रे सेंगना हाइरबदा इपु आइसे यामना वारबा अदुगुंबा इमुंग अमगी मसानी इपासु लैखिरे इमा लुखराबिना खोई इचिन इनाउ तरुक थाकपदने यामना वारबा अददी आइसु इमाबु अमुक्तंग नुंगाइ हनगे हाइदना मवोंग खंजिरक्लिबा इपु नंगना मंत्रदु हाइरारगा करमना नामागी अवाबा कोकदौरिबरोने हा अगांग वखल हाइदु तारेने को मसीगे अहन सिदीबा मनासे नुंगाइरमदबदिने तुमिन वासी हाइबि यारबनेबा मी ताबा याबा वासु नतगुम तौ कन्ना हाइजै मसीगे नापंगबसिन तारोइदौरिबनिदो कमाइ तौनि तौरिसिदे आई करिनोने नंग हारिबो हा नाचिन तमगलिंगी मखोंदी थोक्तेने हा इपु इपुबु इबा पाबा ngambro ai karigi ngamdani ngamdadi kainone nangbo ha ai khoisu mantra gi direct atha atha ba mayam ama pare are raga maduda orak liba maibani ne hela ada orak pa natte ne ai bo adudi ipu aina haining badu laimai da irakese asumna hairaga gosinna laimai da man haning liba singado irami मदुदा अमाइबा निमाइचाना गोसिंदा मुन्ना यिंगलगा हाइरई नंगबो हेलोई सानगे हाइबसी ताराइना खनब्राने हा हेलोई हाइबसी नंग करिनो हाइबा खंगलब्रो अमाइबा निमाइचानगी मतौ अदुदा गुसिंदो खर कीखी गुसिंदो अमाइबा निमाइचाना हंगलिबादो खंगदि हाइदुना मंगक हाइरि मदुदा अमाइबा निमाइचाना हेलोई हाइबसी हिंसाबिनीने मतम पुनमक्ता माना अखोई ताइबंग मियोइबसिबु चानिंगदुना त लैरिबनि मरम मदुना महांगना अखोई ताइबंग मिगे असोइबा थीदुना त लैरिबनि अदुगुमलबा खुदोंग थीख्रबा पोसक अमबु नंगना कौरुबदी मखोइदा अइबु चारो लाओ हाइदना पार्टोन थाबगा चप मानगदौरिबनिने बाप तारब्रा अमाइबा निमाइचानगी वादो ताबदा गोसिन करी खुंगदबनो खंद्रे तुमिन्ना मकोक नोंथरगा फमदुना लै ngahak asumna leiramlaga gosinna ipu मखोय सानबदी अपाम अपाम पोट फंगी हारिबदुदी इपु इहि अदुदी मखोयना अखोयदा खोइचाक थाबनिदरा हा नंगना खोय थाबा मतमदा ngaदुना चाननबा हाइदना नंगना ngaदुना पामजबा मचिनजा हाबलिनी दाइबो अदुगा चप मानै हेक थुबगा मखोयगी मचिनजा ओइगदौरिबनिने अदुदी इपु आई अमुक चलगे हयिंग अमुक लाक्लगे ngaiko nanggi na tawsi ipu su nungaitin hei ai nangonda lairon amadi taklage masi
mi sumnanaba leiwani ko leiwa si nangna lana sijinabadi yadi ko kari leiwano ipu karamba lai kauthokadoribano ai angawbasidi lai kauthokmunaba natene mi sumnanaba leiwani hairedana leiwa se nangna tempak leitum amada sole haraga numidangdi matamda yum amada thau yamna chawba tempak ti yade ko madugi matung yum aduda leiriba miyusingdo loi tumkhrani dana ipu madugi kanabana karino mi tumhallaga aibu ina khungadrane e masidi pangidana mi du tumkhrbadi nangna imung aduda changlaga launingba pochai punamak lawba yaredana ha masidi adudi ipugi leiwasi huran bigi leiwa tarene adumna hairasu yare se aiwa haige yumda changu isu nupi leramgani ngasidi nongmaijingni skun chatlam loi mangonda hayu che amaga kolom amaga pirou adana aina hairakpani hayu ko cho hoi ipu masigi ahansina aranba thabakta sijinaba yaroi dai mantrasi aduga mana hura ma chakpada sijinawine mana arama thabka sijinaba yaroi hajina karamba thabak mo lalisina gyan tawa hanatida makok sakpani da masianje asumna murum sondana goisindo amaiba ni mai chanki yumbi sumagdom da lakle aduga mi leibro haiduna kawi maduda bijarani do thuklikli nangwai hoi mane ado ipuna chike kolomga piro na haire o mantra ihandoiro adu sunu pi phanaba nateda nangsu kai di wakal no onthu pa punsida bu khalu da wakal na ngai do hoida loi khangida leiramo ai chike kolomga lokthuge ai bu nupi phanaba mantra lobu lakpadona se chike kolomga haibado hoi ado yamna kina su ui kai chatuino lesabi ni kairo aikhoi si keba yadabro yaida ada sum hangwani karino mabok khoida chatuiba party yawba o ado noi pusi nupi phawagi mantra hibro kaino du hangi dubo kana phagi haino o nang phagi tawwa chalo he machaksiga sachalani yaibudi asomna hairamlaga gusindo nuk tuna amaiba ni mai changi manakta lakli bidyarani su imungda nokphet tawduna changkhai asumna amaiba ni mai chana gosinda heloi kokthokna ba leiwa mantra do pikhidi madugi onna tainabata mi sumnaba mantra oina pikhi gosin su mantra do puduna yumda halakhi mayum hek jawbaga mantra ado jinpha pununa ba honakhi numit adugi numidangi gosingi mama tilotamana gosinna handak honglakliba mawong asida yamna chairammi adubu gosin mana thokpa ngamna pa adum khomli matamdu phana yamna thengli gosin masa ado ngasidi karino ma itau tawi amaiba nimai chana pirakpa mantra do changsu yingninki masidagi maha tumina hawalaklaga mapanda tumina thorokli numitto thabalsu yamna phai gosin du asum thonga lomda thorokli masidagi asum lakpana mamang lekai yorokli matamdu yamna thieng khibana mi kanasu lambida thengladi arapa amadi anakpadadi huisingna khongbugi makhol tari gosindo wakhalamada asum laklambadagi saplepi adu khalli aina laisiri mamang lekai yoredana adudi ai pochi kadai dagi huran sige masigi thongan sida hekta changlage masigi yumsi ina khunbai mu mali balabka se pumal ngam makhai thali machu ki balabka se yam thali asam na gosindu wakhal khana asum changlakpana yum adugi sumang yorukle masidagi mahangna leitum macha ama khullaga ngasai amaiba ni mai channa pirakhiba mantra do solaga yumthak aduda gatkhi madugi matung ngaihak leraga gusindo yum aduda sangana ba honarakle adubu sangpham leramdi masidagi mahangna yum adugi maninglomda asum lakpada yum adugi manithong adudi hangduna leramle madu ubada gusanna
ꯂꯥꯏꯅ ꯆꯥꯟꯕꯤꯔꯦꯗꯅ ꯍꯥꯏꯔꯒ ꯃꯅꯤꯡꯊꯣꯡ ꯑꯗꯨꯗꯒꯤ ꯆꯪꯂꯛꯂꯤ ꯃꯍꯥꯛꯅ ꯆꯪꯂꯛꯄꯗ ꯏꯃꯨꯡꯗꯣ ꯄꯨꯡꯆꯤꯛ ꯆꯤꯛꯏ ꯃꯁꯤꯗꯒꯤ ꯒꯣꯁꯤꯟꯅ ꯆꯥꯛꯁꯪ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯂꯛꯄꯗ ꯍꯥꯎꯔꯕ ꯁꯥ ꯊꯣꯡꯕꯒꯤ ꯃꯊꯦꯜ ꯀꯌꯥ ꯃꯈꯨꯝ ꯀꯨꯞꯇꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯒꯣꯁꯤꯟꯅ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯊꯣꯛꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯄꯩꯁꯥ ꯁꯅꯥ ꯂꯨꯄꯥ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯇꯨꯝꯗꯨꯅ ꯑꯁꯤꯕꯒꯨꯝ ꯂꯩꯅꯔꯤ ꯑꯁꯣꯝꯅ ꯒꯣꯁꯤꯟꯅ ꯀꯥ ꯃꯊꯪ ꯆꯪꯂꯛꯄꯗ ꯁꯅꯥ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯈꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯒꯣꯁꯤꯟꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯌꯣꯝꯁꯤꯜꯂꯤ ꯑꯁꯣꯝꯅ ꯒꯣꯁꯤꯟꯅ ꯀꯥ ꯈꯨꯗꯤꯡ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯀꯥ ꯑꯃꯗ ꯕꯤꯗ꯭ꯌꯥꯔꯥꯅꯤꯗꯣ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯤ ꯃꯗꯨ ꯎꯕꯗ ꯒꯣꯁꯤꯟ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯕ ꯕꯤꯗ꯭ꯌꯥꯔꯥꯅꯤꯅ ꯇꯨꯝꯂꯤꯕꯗꯨ ꯎꯕꯗ ꯒꯣꯁꯤꯟ ꯃꯍꯥꯛ ꯍꯨꯔꯥꯟꯕ ꯆꯪꯂꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯈ꯭ꯔꯦ ꯕꯤꯗ꯭ꯌꯥꯔꯥꯅꯤꯒꯤ ꯃꯥꯏꯊꯣꯡꯗ ꯌꯦꯡꯂꯒ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯕꯤꯗ꯭ꯌꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯉꯛꯁꯝꯗ ꯌꯥꯜꯂꯤꯕ ꯁꯅꯥꯒꯤ ꯂꯤꯛ ꯃꯔꯤ ꯑꯗꯣ ꯇꯞꯅ ꯂꯧꯊꯣꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯊꯣꯛꯂꯝꯗꯥꯏꯗ ꯕꯤꯗ꯭ꯌꯥꯔꯥꯅꯤꯒꯤ ꯃꯥꯏꯊꯣꯡꯗ ꯍꯥꯏꯐꯦꯠ ꯌꯦꯡꯖꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯍꯨꯔꯥꯟꯂꯛꯄ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯣ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯂꯣꯏꯅ ꯍꯩꯗꯣꯛꯂꯝꯂꯒ ꯃꯥꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯂꯤꯠꯁꯜꯂꯒ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯆꯠꯅ ꯈꯜꯂꯤ ꯃꯤꯅ ꯋꯥꯅ ꯇꯥꯟꯖꯕ ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯦ ꯑꯩꯅ ꯍꯨꯔꯥꯜꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ ꯑꯩꯗꯤ ꯍꯨꯔꯥꯟꯕ ꯍꯩꯅꯅꯕ ꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯕ ꯅꯠꯇꯦ ꯑꯗꯨꯒ ꯉꯁꯥꯏ ꯏꯄꯨ ꯅꯤꯃꯥꯏꯆꯥꯟꯒꯤ ꯃꯁꯨꯗꯨꯅ ꯕꯥꯔꯗꯦ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯌꯨꯝꯁꯤꯗ ꯑꯣꯏꯔꯦꯀꯣ ꯑꯩꯗꯤ ꯕꯤꯗ꯭ꯌꯥꯔꯥꯅꯤꯒꯤ ꯂꯤꯛꯁꯤꯗꯤ ꯄꯨꯔꯛꯑꯦꯗꯅ ꯍꯣꯏꯗ ꯃꯁꯤꯃꯗꯤ ꯑꯩꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯜꯂꯒ ꯊꯝꯂꯒꯦ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯏ ꯌꯨꯝꯗ ꯍꯟꯕꯅ ꯆꯨꯝꯒꯅꯤ ꯑꯁꯣꯝꯅ ꯈꯜꯂꯒ ꯒꯣꯁꯤꯟꯗꯣ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯇꯨꯝꯈꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯒꯣꯁꯤꯟꯒꯤ ꯃꯃꯥꯅ ꯃꯆꯥꯁꯤꯡꯕꯨ ꯍꯧꯗꯣꯛꯂꯤ ꯍꯥꯏ ꯅꯈꯣꯏꯕꯨ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯥꯅꯦ ꯍꯥꯏ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯍꯨꯔꯥꯟꯕ ꯆꯪꯉꯦ ꯍꯥꯏꯗꯅꯅꯦ ꯇꯧꯅꯔꯤꯕꯁꯤ ꯅꯣꯏ ꯇꯥꯗ꯭ꯔꯣ ꯃꯤꯒꯤ ꯌꯥꯝꯈ꯭ꯔꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯍꯨꯔꯥꯜꯂꯒ ꯄꯨꯕ ꯉꯝꯗꯗꯅ ꯌꯨꯝꯌꯥꯏꯗ ꯂꯪꯊꯣꯛꯂꯝꯂꯒ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯁꯤ ꯅꯣꯏ ꯀꯤꯗ꯭ꯔꯣ ꯁꯦ ꯍꯧꯒꯠꯅꯔꯣ ꯏꯃꯥ ꯍꯨꯔꯥꯟꯕꯗꯨꯗꯤ ꯐꯥꯔꯦ ꯍꯥꯏꯕ꯭ꯔꯣ ꯏꯆꯥꯇꯣꯝꯕꯤ ꯐꯥꯍꯧꯗ꯭ꯔ ꯃꯥꯜꯂꯦ ꯑꯗꯣ ꯍꯨꯔꯥꯟꯕꯗꯨꯅ ꯍꯨꯕꯗ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯒꯤ ꯃꯁꯨꯅꯨꯄꯤ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯀꯧꯕꯤ ꯑꯃꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯅꯦ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯌꯥꯝꯅ ꯀꯞꯄꯦ ꯍꯥꯏꯅꯦ ꯃꯃꯥ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯍꯧꯒꯠꯂꯣ ꯅꯨꯃꯤꯠꯅ ꯅꯝꯃꯗꯤꯅꯦ ꯅꯁꯥ ꯐꯔꯔꯣꯏꯀꯣ ꯍꯧꯒꯠꯂꯣ ꯍꯥꯏ ꯄꯨꯡ ꯑꯆꯧꯕ ꯒꯣꯁꯤꯟ ꯅꯪ ꯉꯁꯤꯁꯨ ꯁꯟ ꯁꯦꯟꯕ ꯆꯠꯂꯣꯏꯗꯧꯔꯤꯕ꯭ꯔꯥ ꯍꯧꯒꯠꯂꯣ ꯆꯠꯀꯅꯤꯌꯦ ꯏꯃꯥ ꯑꯩ ꯍꯧꯒꯠꯂꯦ ꯃꯃꯥꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕꯗꯣ ꯒꯣꯁꯤꯟꯁꯨ ꯇꯥꯔꯤꯕꯅꯤ ꯃꯥꯅ ꯁꯅꯥꯒꯤ ꯂꯤꯛ ꯂꯧꯔꯛꯄ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯒꯤ ꯃꯁꯨ ꯑꯗꯣ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯀꯧꯏ ꯍꯥꯏꯕꯁꯦ ꯉꯁꯤꯗ ꯈꯪꯉꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯕꯤꯗ꯭ꯌꯥꯔꯥꯅꯤꯅ ꯃꯥꯒꯤ ꯂꯤꯛ ꯍꯨꯔꯥꯟꯈꯤꯕꯒꯤ ꯀꯞꯄꯤ ꯍꯥꯏꯔꯤꯕ ꯑꯗꯨꯁꯨ ꯇꯥꯕꯗ ꯒꯣꯁꯤꯟꯗꯣ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈꯤ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯕꯤꯗ꯭ꯌꯥꯔꯥꯅꯤꯅ ꯀꯞꯄꯗꯣ ꯌꯦꯡꯅꯤꯡꯈꯤ ꯑꯁꯣꯝꯅ ꯃꯋꯣꯟ ꯈꯟꯗꯨꯅ ꯒꯣꯁꯤꯟꯗꯣ ꯁꯟ ꯃꯌꯥꯝ ꯑꯃ ꯍꯣꯏꯗꯨꯅ ꯁꯟ ꯁꯦꯟꯕ ꯊꯣꯔꯛꯂꯤ ꯃꯗꯨꯗ ꯑꯍꯟ ꯈꯔ ꯒꯣꯁꯤꯟꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯂꯥꯛꯏ ꯃꯗꯨꯗ ꯒꯣꯁꯤꯟꯗꯤ ꯉꯔꯥꯡ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯈꯪꯅꯔꯛꯇꯨꯅ ꯃꯥꯕꯨ ꯐꯥꯕ ꯂꯥꯛꯏꯕꯣꯏ ꯈꯟꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯈꯤ ꯑꯗꯨꯒꯗꯤ ꯑꯍꯟꯁꯤꯡ ꯑꯗꯨꯗꯤ ꯒꯣꯁꯤꯟꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯒ ꯑꯃꯨꯛ ꯍꯦꯟꯗꯣꯛꯂꯒ ꯒꯝ ꯆꯠꯈ꯭ꯔꯦ ꯃꯗꯨꯗ ꯒꯣꯁꯤꯟꯅ ꯈꯜꯂꯤ ꯂꯥꯂꯨ ꯍꯥꯏꯕꯁꯦ ꯆꯨꯝꯅ ꯂꯝꯕꯤ ꯆꯠꯆꯕ ꯃꯤꯁꯤ ꯐꯥꯎꯕ ꯍꯦꯛ ꯀꯤꯔꯕꯅꯤꯅ ꯑꯩꯁꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯁꯟ ꯑꯗꯣ ꯑꯁꯨꯝ ꯍꯣꯏꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ ꯒꯣꯁꯤꯟ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯒꯤ ꯃꯅꯥꯛꯇ ꯁꯨꯡꯆꯠ ꯆꯠꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯋꯥꯈꯜꯁꯨ ꯈꯟꯈꯤꯗ꯭ꯔꯦ ꯃꯔꯛꯇꯗꯤ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯂꯥꯛꯇꯨꯅ ꯕꯤꯗ꯭ꯌꯥꯔꯥꯅꯤꯕꯨ ꯍꯦꯛ ꯌꯦꯡꯕ ꯂꯥꯛꯈꯤ ꯕꯤꯗ꯭ꯌꯥꯔꯥꯅꯤꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯋꯥꯗꯤ ꯑꯃꯠꯇ ꯀꯥꯡꯅꯈꯤꯗꯦ ꯅꯨꯃꯤꯠꯇꯣ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟ ꯃꯁꯥ ꯉꯝꯗꯗꯅ ꯂꯩꯕ ꯐꯅ ꯀꯨꯏꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯒꯣꯁꯤꯟꯗꯣ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯃꯤ ꯀꯧꯔꯤ ꯃꯗꯨꯗ ꯕꯤꯗ꯭ꯌꯥꯔꯥꯅꯤꯒꯤ ꯃꯃꯥꯗꯣ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯗꯨꯗ ꯒꯣꯁꯤꯟꯅ
ipu masangamde haibaduda lakpani haina khumi maduda Bidyarani gi mamana Gosin bu amaiba ni maichan gi manakta pusilakli maduda Gosin na ipu ai khangbro haiduna hangi maduda amaiba ni maichana mamitagi mapi tana kaplaga khangi haiduna mangak nomlai masidagi Bidyarani gi mama aduna ibungo adudi ipu ko wari sanaramuko ai chalu lake hoi ma ipu karigi ai uraga kapibano ipu bu hakchang khara nungai rabro isu nungsi khreda ko aina asuk kuina narak pase nongta aibu ana ba hangba kana matala lakpide aduga karisu khangjadriba aina su kanaba amata pikidriba isu nadi mapu ai nare tabada ana ba hangba lakli mi haibase magi kanabadubu phangkhrabadi sembirakpa mi singse loina kauthokna boire ipu apokpa mama mapa phawba nungsinadraba ngasigi taibungsida atopa kanabudi nungsiruni nungsirasu khudong chaba kanaba loromdaida khak nungsinaba madugi wanida ipu sumi suiro nangna lakpadi ipugi kari chananaba porai ha ipu lafoi porai akhoida panbane omaga thamba kuiraba ado ahawa thumdi leiningai sel leitabani na leirakte da se lafoi sama kholake chage rei pu chaningde ai ngasidi wa ma haigi su kari wano ipu ai gi khuya gi ipu ase hangdu u aduga phi hangam pan na yomba lairik ama leiramgani madu puraune hoi ipu Gosin du amaiba ni maichan na haibagi matung inna upu ado hangdoklaga yingi maduda phi hangkapan manjunaba amana yomliba lairik ado amaiba ni maichan da poraktuna piri maduda ni maichan na munni yinglaga Gosin da onsillaktuna hairi se masigi lairik se nang na paraga kanaba lo tawgadabu lairik asi parba matung thabak toramdaida munna wakhal tawko ada ipuna asolu balairik asi aingonda sinabiriba sibu aina tambikhiba maiba soinau khara leine makhoi laklabadi makhoi da pige tawbani adubu makhoi laktre aidi ngasi ahing chatlagadabani aduna nangonda ina lairik ase sinaramliba asini masi nangna pari hairaga ahaiba amaiba ama oira uko aduga aina sanaramliba laising heloising ase nangna loisanbiro uko matam madu phawbadi aina mayam sing adu namsinduna thamge nangna matam charaba kanda loisanlau ko isu hoi ipu ai honajage aduni dana hai atopa lairik kayama su lairibani madudi thoidongna kanabadi natte nangonda adubu khangjinba haijinbada kanadabadi leite yamna yauribani hoi ipu ai lairik singse loina pukhrage adudi ai amuk chatlagi ipu asomna hainaringai Bidyarani ki mamado cha puduna changai chatlagi hairani bungobo namana cha purlibasidi su cha si thaklaga chatlone ko hoi ipu asomna Gosin do cha thakpa loraduna yumda hanana ba mapanda thurai maduda Bidyarani do school halaktuna thongalomda changai maduda Gosin na Bidyarani school halabo ngai kho kari hai ga yuno nangi likmang ki bodu phanglabo phangreda phangnaroida se siman bringo sidi kadai ta hino likse ai gede sum leibase nungaitre ngasi aina nangi sida laise ngasi na aroibo oigedaba male ai nuigi yumda amu hana lakadaba manre aduna likse nangonda mu pithokdam libasini
ꯃꯁꯤꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯋꯥꯍꯟꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯗꯤ ꯂꯤꯛꯁꯤ ꯅꯪꯅ ꯍꯨꯔꯥꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯒꯨꯁꯤꯟꯗꯣ ꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯒꯣꯁꯤꯟ ꯑꯃꯗꯤ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯗꯣ ꯕꯤꯗ꯭ꯌꯥꯔꯥꯅꯤꯒꯤ ꯃꯃꯥꯅ ꯂꯣꯏꯅ ꯇꯥꯍꯧꯈꯤ ꯑꯃꯗꯤ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯑꯃꯗꯤ ꯒꯣꯁꯤꯟꯅ ꯁꯥꯟꯅꯕ ꯋꯥꯔꯤꯁꯨ ꯕꯤꯗ꯭ꯌꯥꯔꯥꯅꯤꯒꯤ ꯃꯃꯥꯅ ꯂꯣꯏꯅ ꯇꯥꯍꯧꯈꯤ꯫ ꯒꯨꯁꯟꯅ ꯃꯌꯨꯝꯂꯣꯝꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤꯕ ꯑꯗꯣ ꯕꯤꯗ꯭ꯌꯥꯔꯥꯅꯤꯁꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯅꯤ꯫ ꯒꯣꯁꯤꯟꯗꯨ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯅ ꯄꯤꯔꯛꯄ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯤ꯫ ꯂꯥꯏꯔꯤꯛ ꯃꯆꯥ ꯃꯆꯥꯁꯤꯡ ꯑꯗꯨꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯂꯥꯏꯊꯧ ꯇꯤꯟꯊꯧ ꯇꯧꯕꯒꯤ ꯑꯣꯏꯅ ꯇꯧꯈꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯝꯕ ꯑꯊꯥꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗꯤ ꯒꯣꯁꯤꯟꯅ ꯍꯥꯡꯗꯣꯛꯄꯗ ꯑꯀꯤꯕꯒꯤ ꯑꯀꯤꯕ ꯉꯥꯛꯇ ꯑꯣꯏꯔꯕ ꯕꯨꯠꯄꯦꯠꯀꯤ ꯁꯛꯇꯝ ꯀꯌꯥ ꯑꯃ ꯌꯦꯛꯂꯤ꯫ ꯑꯗꯨꯒ ꯑꯉꯥꯡꯕ ꯃꯨꯛꯁꯤꯟꯅ ꯂꯥꯏꯔꯣꯟ ꯀꯌꯥ ꯑꯃꯁꯨ ꯏꯔꯤ꯫ ꯃꯗꯨ ꯎꯕꯗ ꯒꯣꯁꯤꯟ ꯃꯁꯥꯗ ꯑꯀꯤꯕ ꯄꯣꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯄꯥꯔꯨꯕꯗ ꯀꯔꯤ ꯊꯣꯛꯂꯛꯀꯗꯕ ꯍꯥꯏꯗꯨꯅꯁꯨ ꯃꯤꯄꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯤꯉꯩ ꯑꯗꯨꯗ ꯒꯣꯁꯤꯟꯒꯤ ꯃꯃꯥ ꯑꯗꯣ ꯑꯍꯤꯡ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯒꯣꯁꯤꯟꯒꯤ ꯀꯥ ꯑꯗꯨꯗ ꯃꯩꯉꯥꯟ ꯊꯥꯟꯕ ꯑꯗꯨꯗ ꯒꯣꯁꯤꯟꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯗꯨꯗ ꯒꯣꯁꯤꯟꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯄꯔꯞ ꯄꯔꯞ ꯈꯨꯝꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯌꯧꯁꯤꯜꯂꯛꯄꯅ ꯍꯥꯜꯂꯕꯗꯒꯤ ꯐꯩꯖꯨꯞꯅ ꯑꯣꯏꯅ ꯈꯨꯝꯖꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯃꯗꯨꯗ ꯃꯃꯥꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯒꯣꯁꯤꯟ ꯑꯍꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯄꯥꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕꯗ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯃꯤꯁꯤꯡ ꯋꯥ ꯉꯥꯡꯅꯔꯛꯂꯤ꯫ ꯃꯗꯨꯗ ꯒꯣꯁꯤꯟ ꯑꯗꯣ ꯏꯉꯛ ꯉꯛꯏ꯫ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯒ ꯎꯅꯕꯗ ꯃꯥꯅ ꯑꯩꯗꯤ ꯉꯁꯤ ꯑꯍꯤꯡ ꯁꯤꯔꯅꯤ ꯍꯥꯏꯈꯤꯕ ꯑꯗꯨ ꯆꯨꯝꯃꯤꯗꯅ ꯍꯥꯏꯅ ꯈꯟꯗꯨꯅ ꯉꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯊꯥ ꯁꯥꯕ ꯍꯧꯔꯛꯂꯦ꯫ ꯃꯔꯝꯗꯤ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯅ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯄꯥꯔꯒ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯕꯨꯠꯁꯤꯡ ꯑꯃꯗꯤ ꯍꯦꯂꯣꯏꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯎ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯝꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯒꯣꯁꯤꯟ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯒꯤ ꯑꯁꯤꯕ ꯌꯥꯎꯕ ꯆꯠꯅꯅꯕ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯉꯥꯡꯅꯤꯅ ꯀꯔꯤ ꯍꯥꯏꯔꯒ ꯆꯪꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗꯕꯗꯒꯤ ꯑꯗꯨꯃꯛ ꯆꯠꯇ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯅꯤ꯫ ꯒꯣꯁꯤꯟ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯤ꯫ ꯑꯗꯨꯒ ꯃꯥꯅ ꯅꯣꯡꯃꯒꯤ ꯈꯖꯤꯛ ꯈꯖꯤꯛ ꯄꯥꯔꯛꯄꯅ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯅ ꯄꯤꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯌꯥꯝꯕ ꯄꯥꯕ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯆꯤꯟꯐꯥꯗꯤ ꯂꯣꯏꯅ ꯄꯨꯗ꯭ꯔꯤ꯫ ꯃꯗꯨꯗ ꯒꯣꯁꯤꯟꯅ ꯃꯔꯨ ꯑꯣꯏꯕ ꯃꯉꯣꯟꯗ ꯀꯥꯟꯅꯒꯗꯕ ꯈꯔ ꯈꯛꯇꯃꯛ ꯈꯪꯂꯒ ꯆꯤꯟꯐꯥ ꯄꯨꯅꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯃꯥꯅ ꯍꯧꯖꯤꯛ ꯆꯤꯟꯐꯥ ꯄꯨꯗ꯭ꯔꯤꯕꯁꯤ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯅ ꯄꯤꯔꯝꯕꯗ ꯌꯥꯎꯕ ꯍꯪꯒꯥꯝꯄꯥꯟ ꯃꯆꯨꯅ ꯌꯣꯝꯕ ꯀꯤꯔꯕ ꯁꯛꯇꯝ ꯀꯌꯥ ꯌꯦꯛꯄ ꯂꯥꯏꯔꯤꯛ ꯑꯗꯨꯅꯤ꯫ ꯃꯗꯨꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗꯤ ꯃꯍꯥꯛ ꯍꯥꯡꯗꯣꯛꯇꯨꯅ ꯐꯥꯎꯕ ꯄꯥꯈꯤꯗ꯭ꯔꯦ, ꯌꯦꯡꯈꯤꯗ꯭ꯔꯦ ꯀꯤꯃꯟꯕꯅ꯫ ꯑꯗꯨꯕꯨ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯈꯤ꯫ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯒꯣꯁꯤꯟꯒꯤ ꯃꯃꯥ ꯍꯧꯖꯤꯛ ꯑꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯗꯨ ꯃꯍꯥꯛꯅ ꯐꯅꯕꯒꯤꯗꯃꯛ ꯎꯄꯥꯏ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯆꯦꯃꯥꯏꯁꯤꯡꯗ ꯌꯥꯎꯔꯤꯕ ꯂꯩꯋꯥꯁꯤꯡ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯔꯒ ꯂꯥꯏ ꯀꯧꯊꯣꯛꯂꯒꯦ ꯑꯗꯨꯒ ꯃꯥꯅ ꯑꯄꯥꯝꯕ ꯑꯗꯨ ꯍꯥꯏꯔꯒꯦ ꯈꯟꯗꯨꯅ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯅ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯄꯥꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯄꯥꯔꯛꯄꯗ ꯆꯩꯁꯨ ꯄꯥꯏꯕ ꯍꯅꯨꯕꯒꯤ ꯃꯑꯣꯡꯁꯨ ꯃꯥꯟꯕ, ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯈ꯭ꯋꯥꯡ ꯀꯣꯟꯕ ꯁꯛꯇꯝ ꯑꯃ ꯌꯦꯛꯂꯤꯕꯗꯣ ꯊꯦꯡꯅꯔꯤ꯫ ꯃꯗꯨꯗ ꯒꯣꯁꯤꯟꯅ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯦꯡꯕꯗ ꯑꯃꯥꯏꯕꯒꯤ ꯌꯥꯏꯕꯤꯔꯦꯜ ꯍꯥꯏꯅ ꯏꯔꯝꯕ ꯑꯗꯣ ꯊꯦꯡꯅꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯉꯥꯡꯕ ꯃꯨꯛꯅ ꯏꯔꯤꯕꯗꯣ ꯑꯁꯨꯝ ꯄꯥꯔꯛꯄꯗ ꯑꯁꯨꯝꯅ ꯏꯔꯝꯂꯤ꯫ ꯌꯦꯛꯂꯤꯕ ꯁꯛꯇꯝ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯈ꯭ꯔꯕ ꯑꯃꯥꯏꯕ ꯑꯃꯒꯤ ꯁꯛꯇꯝꯅꯤ꯫ ꯃꯍꯥꯛ ꯑꯁꯤꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯒꯤ ꯃꯒꯨꯟ ꯑꯁꯤ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯌꯧꯅꯤꯡꯕ ꯃꯇꯝꯗ ꯌꯧꯕ ꯉꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯁꯤꯕꯁꯨ ꯅꯥꯏꯗꯦ, ꯈꯣꯌꯨꯝ ꯂꯥꯏꯒ ꯄꯥꯡꯈꯛꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯦ꯫ ꯉꯁꯤꯗꯒꯤ ꯆꯍꯤ 300ꯂꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯑꯃꯥꯏꯕ ꯑꯁꯦ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ, ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕꯁꯤꯡꯅ ꯊꯦꯝ ꯅꯧꯗꯨꯅ ꯀꯧꯊꯣꯛꯂꯒ ꯃꯥꯒꯤ ꯃꯍꯩꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯖꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯗꯣꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯤꯕ ꯂꯩꯋꯥꯁꯤꯡ ꯑꯁꯤꯗꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯕꯨꯠ ꯑꯣꯟꯅꯅꯕ ꯂꯩꯋꯥꯅꯤ ꯍꯥꯏꯗꯨꯅ
ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯗ ꯇꯠꯇꯅ ꯍꯥꯏꯔꯝꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯩꯔꯤꯕ ꯃꯍꯩꯁꯤꯡ ꯑꯗꯣ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯃꯗꯨꯗ ꯑꯃꯥꯏꯕꯁꯤꯡꯅ ꯅꯪꯒꯤ ꯊꯋꯥꯏꯗꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯑꯗꯨꯒ ꯅꯪꯒꯤ ꯍꯛꯆꯥꯡꯗꯤ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯗꯨꯅꯤ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯂꯦꯞꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯈꯨꯝꯈꯤ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯤ ꯑꯣꯏꯗ꯭ꯔꯤ ꯂꯥꯏ ꯑꯣꯏꯔꯦ ꯇꯥꯛꯄꯅꯤ ꯑꯗꯨꯁꯨ ꯂꯥꯏ ꯐꯠꯇꯕ ꯃꯤꯗꯒꯤ ꯑꯣꯟꯕ ꯂꯥꯏ ꯃꯤ ꯈꯔꯣꯕ ꯑꯣꯜꯂꯦ ꯍꯥꯏꯕꯗꯣ ꯃꯥꯕꯨ ꯀꯧꯔꯨꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯈꯪꯈꯤ ꯃꯔꯝ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯤꯒꯤ ꯐꯅꯅꯕ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯑꯃꯥꯏꯕ ꯃꯌꯥꯝꯅ ꯐꯥꯖꯤꯟꯈꯤ ꯑꯗꯨꯕꯨ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯃꯅ ꯑꯃꯨꯛ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯃꯍꯥꯛ ꯃꯅꯤꯡ ꯇꯝꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯤ ꯀꯌꯥ ꯍꯥꯠꯂꯛꯄꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯃꯥꯏꯕ ꯀꯌꯥꯅ ꯑꯃꯨꯛꯀꯁꯨ ꯃꯥꯕꯨ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯐꯥꯖꯤꯟꯈꯤ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯅ ꯃꯥꯒꯤ ꯑꯋꯥꯕ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯃꯥꯕꯨ ꯊꯥꯗꯣꯛꯈ꯭ꯔꯕꯗꯤ ꯃꯤ ꯑꯗꯨꯅ ꯄꯥꯝꯂꯤꯕ ꯄꯨꯝꯅꯃꯛ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯤꯕ ꯃꯥꯏꯕ ꯑꯗꯨꯅ ꯃꯥꯅ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯄꯤꯕ ꯉꯝꯒꯅꯤ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯃꯤ ꯐꯥꯎꯕ ꯍꯤꯡꯒꯠꯍꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯊꯕꯛ ꯑꯗꯣ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ ꯂꯧꯁꯤꯡ ꯌꯥꯝꯅ ꯁꯤꯡꯕ ꯃꯄꯨꯡ ꯐꯥꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯑꯃꯥꯏꯕꯇꯅ ꯇꯧꯒꯗꯕꯅꯤ ꯃꯥꯕꯨ ꯀꯧꯊꯣꯛꯄꯒꯤ ꯂꯥꯏꯔꯣꯟꯗꯤ ꯃꯈꯥꯗ ꯏꯖꯔꯦ ꯑꯁꯣꯝꯅ ꯏꯔꯝꯂꯤꯕꯗꯨ ꯄꯥꯔꯨꯕꯗ ꯒꯨꯁꯤꯟꯗꯣ ꯋꯥꯈꯜꯗ ꯑꯀꯤꯕꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯂꯥꯏ ꯑꯣꯟꯈ꯭ꯔꯕ ꯑꯃꯥꯏꯕ ꯑꯗꯣ ꯀꯧꯊꯣꯛꯄꯗ ꯁꯤꯕ ꯅꯥꯕꯒꯤ ꯋꯥꯔꯤꯗꯤ ꯄꯟꯗꯦ ꯃꯔꯝ ꯑꯗꯨꯅ ꯒꯨꯁꯤꯟꯗꯣ ꯂꯥꯏ ꯑꯣꯟꯈ꯭ꯔꯕ ꯑꯃꯥꯏꯕ ꯑꯗꯣ ꯀꯧꯊꯣꯛꯂꯒꯦ ꯍꯥꯏꯅ ꯆꯞ ꯆꯥꯅ ꯈꯟꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯒꯣꯁꯤꯟꯅ ꯂꯥꯏ ꯑꯣꯟꯈ꯭ꯔꯕ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯀꯧꯊꯣꯛꯅꯅꯕ ꯂꯥꯏꯔꯣꯟ ꯑꯗꯣ ꯄꯥꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯄꯥꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯤꯟꯐꯥ ꯂꯣꯏꯅ ꯄꯨꯔꯤ ꯃꯗꯨꯗꯒꯤ ꯒꯣꯁꯤꯟꯅ ꯂꯥꯏꯔꯣꯟ ꯑꯗꯣ ꯆꯥꯡꯌꯦꯡ ꯇꯧꯔꯒꯦ ꯈꯟꯈ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯊꯥꯁꯤ ꯅꯨꯃꯤꯠ ꯑꯃꯒꯤ ꯑꯍꯤꯡ ꯉꯥꯏꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯉꯥꯏꯔꯛꯄꯅ ꯊꯥꯁꯤ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯂꯤ ꯒꯣꯁꯤꯟ ꯉꯁꯤꯗꯤ ꯊꯥꯁꯤ ꯅꯨꯃꯤꯠꯅꯤ ꯈꯟꯗꯨꯅ ꯁꯦꯝ ꯁꯥꯔꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯒꯣꯁꯤꯟꯗꯨ ꯃꯁꯥꯗ ꯆꯔꯥꯡꯅꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯤ ꯃꯁꯥꯗ ꯃꯥꯅ ꯉꯁꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯀꯔꯤ ꯊꯣꯛꯂꯒꯕ ꯍꯥꯏꯗꯨꯅ ꯃꯤꯄꯥꯏꯕꯁꯨ ꯄꯣꯛꯂꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯃꯍꯥꯛ ꯆꯥꯛ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗ꯭ꯔꯤ ꯃꯁꯥ ꯑꯗꯣ ꯇꯔꯪ ꯑꯃꯗ ꯏꯇꯥꯎ ꯇꯥꯎꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯇꯝꯗꯨ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯤ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯒꯣꯁꯤꯟꯗꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯊꯥꯞꯅ ꯂꯥꯛꯂꯤ ꯊꯥꯁꯤ ꯅꯨꯃꯤꯠ ꯑꯣꯏꯕꯅꯤꯅ ꯃꯝꯕꯅꯁꯨ ꯈꯝ ꯊꯦꯡꯂꯤ ꯒꯣꯁꯤꯟ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯨꯜꯒꯤ ꯂꯧꯀꯣꯜꯂꯣꯝꯗ ꯑꯁꯨꯝ ꯂꯥꯛꯂꯤ ꯑꯗꯨꯒ ꯂꯧꯀꯣꯜ ꯌꯧꯔꯕꯗ ꯃꯤ ꯂꯩꯅꯗꯕ ꯑꯃꯟꯕ ꯂꯧꯇꯥꯡ ꯁꯪ ꯑꯃꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯦꯟꯗꯜ ꯆꯨꯈꯠꯂꯛꯂꯤ ꯑꯗꯨꯒ ꯃꯥꯅ ꯄꯣꯔꯛꯄ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯊꯝꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯒꯣꯁꯤꯟꯗꯣ ꯃꯁꯥꯗ ꯑꯀꯤꯕ ꯑꯁꯨꯝ ꯐꯥꯎꯔꯛꯂꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯇꯣꯛꯂꯁꯤꯔꯥ ꯍꯥꯏꯗꯨꯅꯁꯨ ꯃꯍꯥꯛ ꯈꯜꯂꯤ ꯑꯁꯨꯝꯅ ꯀꯤꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯜꯂꯕ ꯂꯧꯇꯥꯡ ꯁꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯅꯣ ꯑꯃ ꯁꯣꯔ ꯐꯤ ꯀꯥꯝꯗꯨꯅ ꯗꯨꯡ ꯗꯨꯡ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ ꯃꯗꯨꯗ ꯒꯣꯁꯤꯟꯅ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯂꯥꯏ ꯐꯥꯎꯕ ꯀꯧꯗ꯭ꯔꯤ ꯂꯥꯛꯄ ꯍꯧꯔꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯧꯇꯥꯡ ꯁꯪ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯥꯎꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯔꯛꯄꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ